ꯃꯃꯥꯡꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯡꯒꯣꯜꯗ ꯁꯛꯍꯦꯟꯕꯤ ꯐꯅꯦꯛ ꯁꯥꯔꯝꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯔꯨꯕꯤ ꯂꯥꯛꯇꯨꯅ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯊꯕꯛ ꯐꯩꯗꯀꯣ ꯁꯛꯍꯦꯟꯕꯤ ꯕꯦꯝꯃ, ꯊꯕꯛ ꯑꯇꯩ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯐꯅꯦꯛ ꯁꯨꯝ ꯁꯥꯔꯝꯕꯅꯤ꯫ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ, ꯐꯅꯦꯛ ꯁꯥꯕꯒ ꯑꯃꯨꯛꯇ ꯇꯣꯛꯎꯁꯦ꯫ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯍꯣ ꯂꯇꯥꯒꯤ ꯄꯥꯎ꯫ ꯅꯠꯇꯦ ꯑꯔꯨꯕꯤ, ꯂꯇꯥꯗꯣ ꯉꯔꯥꯡ ꯆꯦꯜꯂ ꯃꯥꯜꯂꯦꯅꯦ꯫ ꯍꯥꯏꯔꯒ ꯐꯅꯦꯛ ꯁꯥꯕꯗꯨ ꯇꯣꯛꯇꯨꯅ ꯃꯃꯩ ꯂꯩꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯨꯝꯃꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯕꯣ? ꯑꯣ ꯆꯨꯝꯃꯦ, ꯆꯦꯜꯂꯦꯌꯦ꯫ ꯑꯗ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯥꯏꯔꯕ ꯍꯥꯏꯕ? ꯍꯣꯏ, ꯂꯥꯏꯔ ꯅꯪꯂꯕ ꯍꯥꯏꯕꯨ ꯐꯤꯕꯝ ꯑꯃ ꯆꯥꯗꯕ ꯃꯥꯜꯂꯤꯗ꯫ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ, ꯂꯩꯔꯤꯕ ꯃꯅꯝ ꯑꯅꯤꯗꯨꯅꯒ ꯇꯧꯖ ꯁꯥꯔꯤꯕ ꯃꯑꯣꯡ, ꯁꯦꯜ ꯊꯨꯝꯒ ꯌꯥꯝꯅ ꯄꯥꯏꯕ ꯁꯥꯔꯤꯗꯣ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯈꯪꯉꯤ ꯀꯩꯅꯣ, ꯑꯩꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯤꯁꯨ ꯌꯥꯅꯗꯦ ꯈꯪꯉꯕꯣ? ꯀꯗꯥꯏꯗꯒꯤ ꯌꯥꯅꯔꯅꯤꯒꯦ? ꯑꯃꯁꯨ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤꯅꯤ ꯍꯥꯏꯅ ꯃꯨꯛꯏꯕ, ꯑꯗꯨꯒ ꯑꯃꯗꯨꯁꯨ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯅ ꯃꯉꯛ ꯊꯥꯡꯒꯠꯇꯅ ꯂꯩꯔꯤꯕ꯫ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯉꯤꯗ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯇꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏꯅꯤꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯀꯨꯝꯍꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤ꯫ ꯊꯕꯥꯒ ꯑꯌꯦꯡꯕꯤꯒꯅ ꯂꯇꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅꯤ ꯆꯪꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯪꯕꯨ ꯀꯔꯤ ꯈꯟꯒꯦ? ꯌꯥꯏꯌꯦ, ꯍꯦꯛꯇ ꯊꯨꯒꯥꯏꯁꯤ ꯀꯩꯗꯧꯒꯦ? ꯑꯗꯨꯗꯤ ꯀꯣꯛ ꯊꯥꯗꯕ ꯍꯧꯔꯁꯤꯀꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯌꯦꯡꯕꯤ ꯐꯠ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯅꯨꯡꯁꯤꯅꯕꯅ ꯄꯨꯛ ꯊꯜꯂꯅꯤ ꯁꯤꯅꯤꯅꯦ꯫ ꯍꯣꯏ ꯕꯦꯝꯃ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯁꯦ ꯁꯤ ꯌꯥꯎꯗꯅꯅꯦ ꯍꯤꯡꯕ ꯌꯥꯗꯕꯅꯤ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥꯗꯨꯅ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ ꯅꯪ? ꯁꯣꯝꯗ ꯑꯩꯅꯗꯤ ꯏꯄꯥꯛꯂꯣꯝꯗꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯅꯪꯕꯨ ꯊꯥꯖꯒꯦ ꯍꯥꯏꯗꯅ ꯋꯥ ꯍꯧꯗꯣꯛꯂꯤꯕ, ꯑꯗꯨꯒꯗꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯆꯉꯥꯛ ꯍꯥꯠꯄꯅꯤ꯫ ꯀꯩꯇꯧꯉꯝꯕꯤ, ꯅꯪ ꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯦꯟꯕꯅꯤꯅꯦ ꯅꯪ꯫ ꯂꯇꯥ ꯇꯨꯃꯤꯟꯅ ꯂꯩꯃꯍꯜꯅ ꯌꯥꯔꯦꯅꯦ ꯅꯣꯏꯕꯨ, ꯄꯉꯥꯡꯁꯨ ꯉꯥꯡꯂꯅꯨ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦꯗꯅ꯫ ꯍꯣꯏ ꯏꯃꯥꯁꯨꯅꯤ, ꯅꯆꯥꯅꯨꯄꯤ ꯂꯤꯟꯗꯥꯎꯕꯤ ꯑꯁꯤꯒꯤ ꯃꯤꯆꯪꯒꯁꯨ ꯌꯥꯝ ꯆꯪꯏ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯂꯝ ꯀꯦꯠꯂꯤꯅꯦ, ꯋꯥ ꯑꯝꯇ ꯍꯥꯏꯕ ꯇꯥꯗꯦ, ꯃꯅꯤꯡ ꯇꯧꯔꯤꯕ꯫ ꯍꯣꯏꯅꯦ, ꯍꯧꯖꯤꯛꯄꯨ ꯃꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯅꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ? ꯍꯣ, ꯌꯦꯡꯅꯕ ꯇꯥꯏꯗꯅ꯫ ꯃꯥꯕꯨ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯁꯦꯜ ꯁꯤꯀꯤ ꯑꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯑꯍꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯕꯤꯔꯒꯅꯦ ꯂꯨꯍꯣꯡꯕꯤꯒꯦꯅ ꯈꯜꯂꯝꯕꯅꯤ, ꯁꯤꯀꯤ ꯐꯥꯎ ꯄꯨꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ꯫ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯑꯌꯦꯡꯕꯤ ꯐꯠ ꯊꯣꯛꯈꯤ꯫ ꯂꯇꯥꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯃꯈꯣꯏꯅ ꯄꯦꯟꯖꯗ꯭ꯔꯗꯅ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ, ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛ ꯑꯁꯤ ꯃꯅꯤꯡ ꯇꯝꯕ ꯌꯥꯗꯕ꯭ꯔꯥ ꯏꯃꯥ? ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯤ꯫ ꯏꯆꯥꯒꯤꯗꯃꯛꯇ ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯏꯃꯥ, ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯏꯆꯥꯁꯤꯗꯤ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤ꯫ ꯃꯁꯥꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯅ ꯂꯇꯥꯕꯨ ꯍꯦꯟꯅ ꯍꯟꯅ ꯌꯦꯡꯂꯗ꯭ꯔꯤ꯫ ꯊꯕꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯗꯁꯨ ꯑꯩꯗꯤ ꯍꯥꯏꯖꯍꯧꯔꯤꯕꯁꯤꯅꯤꯀꯣ, ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯂꯨꯍꯣꯡꯕꯗ ꯑꯍꯦꯟꯕ ꯀꯩꯁꯨ ꯄꯥꯡꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯅ ꯈꯪꯅ ꯃꯥꯒꯤ ꯐꯅꯦꯛ ꯑꯃ ꯍꯥꯞꯄꯤꯅꯤ, ꯁꯤ ꯃꯉꯥꯏ, ꯑꯍꯦꯟꯕ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯑꯗꯨꯗꯤ ꯐꯖꯃꯟꯗꯦꯗꯅ꯫ ꯀꯩꯅꯣ ꯐꯖꯃꯟꯗꯦ ꯍꯥꯏꯕꯣ? ꯀꯩꯗꯧꯕꯒꯤ ꯐꯖꯅ ꯇꯧꯗꯣꯔꯤꯒꯦ ꯑꯃꯨꯛ? ꯑꯣ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅꯒ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝ ꯈꯜꯂꯤꯕ, ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯃꯁꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯤꯕ, ꯁꯤꯗꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯣꯏꯅꯣ? ꯏꯆꯜꯁꯦ ꯃꯊꯟꯇ ꯌꯥꯎꯖꯕꯅꯤ, ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯥꯕꯨ ꯂꯨꯍꯣꯡꯕꯗ ꯆꯥꯎꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯈꯜꯂꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯌꯥꯔꯣꯏ, ꯃꯗꯨ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯂꯩꯔꯤꯕ ꯅꯅꯥꯎ ꯅꯨꯄꯥ ꯅꯅꯥꯎ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯂꯨꯍꯣꯡꯕꯗ ꯁꯤꯀꯤ ꯑꯝꯇ ꯄꯨꯊꯣꯛꯑꯣꯏ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯅꯦ ꯄꯪꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯈꯔ ꯁꯤꯡꯁꯤ ꯀꯩꯗꯧꯔꯒꯦ? ꯇꯨꯡꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯁꯤꯀꯣ꯫ ꯍꯣꯏ ꯁꯤꯐꯔ, ꯅꯪꯅ ꯐꯅꯤ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯗ ꯇꯧꯔꯁꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯔꯥꯎꯔꯗꯨꯅ, ꯑꯗꯨꯅꯦꯕ, ꯑꯗꯨꯃꯥꯏꯅ ꯈꯔ ꯉꯥꯡꯅꯕ ꯇꯥꯟꯅꯁꯦꯕ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ꯫ ꯂꯇꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯃꯅꯝꯃ ꯑꯅꯤꯅ ꯍꯟꯅ ꯑꯃꯠꯇ ꯂꯇꯥꯗ ꯌꯦꯡꯗ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯀꯟꯅ ꯇꯧꯔꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯂꯩꯔꯤꯕ ꯅꯕꯨꯡ ꯑꯅꯤ, ꯅꯅꯝꯃ ꯑꯅꯤꯗꯅꯦ ꯈꯛ ꯁꯥꯎꯒꯅꯨ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯔꯛꯈꯤꯅꯤ꯫ ꯏꯃꯥ,
ꯏꯁꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯏꯁꯥꯒꯤ ꯑꯋꯥꯠꯄꯈꯩꯗꯣ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏ ꯏꯁꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯏꯃꯥꯅ ꯇꯧꯒꯅꯤ ꯏꯃꯥ ꯅꯆꯥ ꯑꯍꯦꯟꯕ ꯑꯝꯇ ꯄꯥꯝꯖꯗꯦ ꯂꯩꯔꯤꯕ ꯈꯔꯁꯤꯅ ꯌꯥꯔꯅꯤ ꯏꯃꯥ ꯃꯗꯨ ꯌꯥꯗꯦꯅꯦ ꯏꯆꯥ ꯅꯤꯉꯣꯜ ꯅꯊꯟꯇꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯃꯣꯏꯕꯨ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯂꯇꯥ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯂꯇꯥꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗ ꯊꯕꯥ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯏ ꯍꯦꯛ ꯁꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯩ ꯃꯥꯗ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯋꯥꯏ ꯁꯪꯂꯅꯤ ꯍꯥꯏꯅ ꯋꯥꯅ ꯉꯥꯏꯔꯛꯄꯗꯣ ꯉꯁꯤꯗꯤ ꯀꯣꯛꯂꯦꯗꯅ ꯅꯨꯡꯁꯤꯗꯕꯅꯁꯨ ꯌꯦꯡꯉꯨ ꯁꯤꯗꯩꯁꯤꯗ ꯃꯐꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯝꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯌꯥ ꯊꯣꯏꯅ ꯆꯪꯍꯜꯂꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯇꯧꯕꯅ ꯐꯅꯤ ꯑꯁꯨꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯄꯨꯔꯣꯏꯕꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯅꯊꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ ꯑꯣ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ ꯑꯩ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯗꯦ ꯅꯠꯇꯦ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯅꯪꯗꯤ ꯃꯣꯏ ꯌꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯑꯩ ꯈꯪꯂꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯊꯣꯡ ꯑꯁꯦ ꯆꯦꯠ ꯂꯣꯟꯁꯤꯜꯂꯒ ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯝꯂꯒ ꯂꯩꯊꯣꯛꯄꯅꯤ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯏꯃꯥꯗ ꯉꯁꯥꯏ ꯑꯩ ꯉꯁꯤꯗꯤ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤ ꯅꯪꯁꯤ ꯀꯩꯅꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯇꯧ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯑꯩ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯈꯪꯉꯕ ꯑꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯌꯥꯔꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛ ꯂꯣꯏꯔꯦ ꯃꯁꯤꯗ ꯑꯌꯤꯡꯕꯤꯅ ꯂꯣꯏꯗ꯭ꯔꯤ ꯀꯔꯤꯒꯤ ꯂꯣꯏꯕ ꯂꯣꯏꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯕ ꯇꯣꯉꯥꯟꯅ ꯆꯥꯕ ꯇꯣꯉꯥꯟꯅ ꯆꯥꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯃꯥꯏꯅ ꯇꯣꯉꯥꯟ ꯆꯥꯗꯣꯏꯕ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯈꯣꯏꯒꯤ ꯃꯤꯔꯥꯡ ꯊꯥꯡꯕ ꯑꯃꯟꯕ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯒꯅꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣই ꯑꯅꯤꯇ ꯅꯨꯡꯉꯥꯏꯅ ꯂꯦꯟꯒꯅꯤ ꯏꯕꯥꯅꯤ ꯂꯩꯒꯅꯤ ꯅꯪꯒꯤ ꯋꯥꯗꯣ ꯉꯥꯏꯈꯣꯀꯣ ꯏꯃꯥꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ ꯏꯃꯥꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯗꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯃꯥꯗ ꯋꯥꯁꯦ ꯑꯃꯨꯛ ꯍꯥꯏꯐꯝ ꯊꯣꯛꯏꯁꯤ ꯀꯩꯒꯤꯅꯣꯕ ꯀꯩ ꯍꯥꯏꯐꯝ ꯊꯣꯛꯀꯦ ꯅꯪ ꯑꯩꯇ ꯌꯥꯅꯔꯒ ꯂꯣꯏꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯁꯤꯗ ꯁꯨꯝ ꯁꯨꯔ ꯂꯩꯔꯒ ꯂꯩꯕꯁꯦ ꯍꯩꯅꯔꯤꯕ꯭ꯔꯥꯕ ꯑꯩꯕꯨꯗꯤ ꯍꯩꯅꯗꯦ ꯑꯗꯣ ꯇꯣꯉꯥꯟꯅ ꯆꯥꯔꯁꯨ ꯇꯥꯆꯧ ꯍꯣꯏꯅ ꯆꯥꯖꯁꯅꯤ ꯀꯩꯅꯣ ꯑꯣ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯨꯝꯆꯥ ꯍꯣꯁꯇꯦꯜ ꯂꯩꯍꯧꯕ ꯍꯥꯏꯕꯁꯦ ꯅꯣꯏ ꯅꯃꯥꯕꯨꯁꯨ ꯀꯣꯟꯗꯧꯕ ꯅꯣꯏ ꯅꯃꯥꯕꯨ ꯀꯣꯟꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯉꯝꯃꯣꯏꯕ ꯁꯤ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯅꯕꯅꯤ ꯌꯨꯝ ꯁꯥꯕꯒꯤ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯌꯨꯝꯒꯤ ꯏꯃꯥꯒ ꯑꯩꯒ ꯌꯥꯝ ꯀꯨꯞꯅ ꯇꯥꯟꯅꯔꯕꯅꯤ ꯏꯃꯥꯅꯁꯨ ꯑꯁꯨꯝꯅ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯕ ꯊꯕꯛꯁꯦ ꯈꯔ ꯊꯨꯅ ꯇꯧꯅꯕ ꯇꯧꯁꯤꯀꯣ ꯃꯇꯝꯁꯤ ꯊꯦꯡꯂꯤ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯄꯤꯅꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯥꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯝꯗꯅ ꯑꯌꯤꯡꯕꯤꯅ ꯉꯝꯗꯅ ꯏꯪꯈꯣꯜꯒꯤ ꯃꯈꯥ ꯊꯪꯕꯗꯣꯝꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯐꯖꯅ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯂꯩꯃꯍꯜ ꯅꯍꯥꯟꯗꯒꯤ ꯂꯣꯛ ꯈꯨꯠꯂꯥꯏ ꯇꯧꯕꯗꯣ ꯍꯟꯗꯦ ꯂꯣꯛ ꯈꯨꯕꯅꯁꯨ ꯂꯣꯏꯔꯦ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯊꯕꯥꯛ ꯋꯥꯏ ꯁꯤꯠꯂꯝꯕꯅꯤ ꯃꯅꯦꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝꯅ ꯂꯣꯛ ꯈꯨꯕꯗꯨꯗ ꯃꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯁꯨꯝꯖꯤꯠ ꯃꯇꯣꯟ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯏ ꯂꯣꯛꯇꯣ ꯌꯥꯝꯅ ꯈꯨꯅꯤꯡꯂꯒꯅ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯈꯨꯔꯨꯔꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯅꯥꯅ ꯅꯨꯡꯁꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯖꯤꯛ ꯉꯥꯡꯕꯗꯁꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯤ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯃꯤꯅꯣ ꯅꯪꯕꯣ ꯈꯨꯔꯛꯀꯅꯨ ꯂꯣꯛ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯂꯩꯃꯍꯜ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀ ꯂꯣꯛꯇꯨ ꯈꯨꯔꯛꯏ ꯊꯕꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯃꯛꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯈꯜꯂꯤꯁꯦ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯁꯨꯝꯖꯤꯠ ꯑꯁꯤꯅꯅꯦ ꯀꯜꯂꯛꯄ ꯁꯣꯏꯔꯣꯏꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯈꯨꯔꯛꯀꯅꯨ ꯏꯃꯧ ꯏꯕꯦꯝꯃ ꯑꯅꯥꯕꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯍꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯒꯅ ꯀꯣꯛ ꯍꯦꯛ ꯁꯤꯈ꯭ꯔꯣ ꯅꯪ ꯂꯩꯕꯁꯦ ꯋꯥ ꯌꯥꯝ ꯆꯤꯜꯂꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯆꯥꯅꯨꯄꯤ ꯍꯩꯁꯤꯡꯕꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯆꯨꯠꯆꯥꯃꯨꯛ ꯇꯧꯔꯒꯅꯤ ꯇꯧꯅꯈ꯭ꯔꯅꯤꯕ ꯆꯨꯠꯆꯥ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯏꯃꯥꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤꯗ ꯂꯩꯔꯨꯆꯣ ꯍꯥꯏꯗꯅ ꯍꯥꯏꯕꯁꯤꯗ ꯏꯃꯥꯅ ꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯒ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯈꯨꯠ ꯁꯥ ꯌꯥꯎꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯐꯖꯅ ꯌꯥꯍꯧꯕꯅ ꯐꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏꯗꯅꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯨꯆꯣ ꯑꯩꯅ ꯁꯨꯝꯅ ꯏꯃꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯏꯃꯥ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯗ ꯆꯠꯂꯨ ꯂꯥꯎ ꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯁ ꯋꯥꯁꯤ ꯃꯈꯥꯃꯨꯛ ꯇꯥꯔꯅꯨ ꯀꯩꯗꯧꯒꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯃꯈꯣꯏꯗ ꯅꯨꯃꯤꯠ ꯈꯔꯅꯤꯃꯨꯛ ꯂꯩꯔꯨ ꯂꯥꯛꯑꯣꯕ ꯅꯪ ꯁꯤꯕꯨ ꯑꯩꯈꯣꯏꯗꯒꯤꯔꯣ ꯑꯇꯣꯝꯕ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯍꯅꯨꯕꯤ ꯅꯪꯕꯨ ꯀꯣꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯍꯜ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯀꯣꯜꯂꯒ ꯂꯩꯔꯦꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯏꯃꯥꯅ ꯁꯨꯝ ꯌꯥꯕꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯔꯨꯁꯦ ꯏꯃꯥ ꯅꯪꯅꯦ ꯅꯪ ꯃꯁꯤ ꯈꯪꯉꯨ ꯏꯃꯥ ꯍꯧꯒꯠꯂꯨ ꯌꯥꯔꯦ
ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯐꯃꯨꯡꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯈꯣꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯣ ꯍꯥꯏꯕ ꯏꯃꯥ ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯃꯁꯤꯗ ꯂꯩꯒꯦ ꯑꯣ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯃꯗꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯦ ꯏꯃꯥꯅ ꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕꯅꯤ ꯅꯪ ꯑꯃ ꯁꯤꯗ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯑꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯩ ꯑꯣꯏꯅ ꯊꯕꯛ ꯁꯤꯠꯂꯦ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯩ ꯋꯥꯔꯦ ꯃꯈꯣꯏꯗ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯣꯕ ꯏꯃꯥꯁꯤꯗ ꯁꯨꯝ ꯂꯩꯒꯦꯅꯦ ꯏꯃꯧ ꯅꯪꯕꯨ ꯑꯁ ꯋꯥꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯒ ꯂꯩ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯑꯩ ꯅꯁꯥꯅ ꯈꯪꯅ ꯆꯠꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯅꯁꯥꯅ ꯈꯪꯖꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯇꯥꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯅꯤꯝꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯊꯩ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯃꯈꯣꯏꯗ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯣ ꯂꯥꯛꯑꯣꯕ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯝꯕ ꯍꯅꯨꯕꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ ꯂꯥꯛꯑꯣ ꯃꯅꯤꯝꯕꯨ ꯍꯦꯛꯇ ꯃꯄꯥꯜ ꯇꯝꯅ ꯁꯣꯔꯣ ꯆꯤꯡꯏ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯃꯧ ꯅꯨꯄꯤꯅ ꯇꯥꯕꯤꯗꯦ ꯃꯅꯥꯎ ꯅꯨꯄꯤ ꯍꯣꯏꯔꯣꯝꯗ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯄꯨꯏ ꯑꯌꯤꯡꯕꯤꯁꯨ ꯃꯄꯥ ꯆꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯅꯤ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯅꯣ ꯏꯆꯦ ꯏꯃꯥꯗꯨꯕꯨ ꯑꯗꯨ ꯀꯟꯅ ꯆꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯅꯥꯎ ꯏꯃꯥꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯗꯤ ꯅꯈꯣꯏꯗ ꯑꯃꯨꯛ ꯊꯝꯂꯣ ꯅꯈꯣꯏꯅ ꯑꯃꯨꯛ ꯀꯣꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯁꯥꯎꯅꯤꯡꯅ ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯏꯆꯦ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ ꯉꯝꯂꯣꯏ ꯑꯩꯗꯤ ꯏꯃꯥꯁꯤꯕꯨ ꯀꯣꯜꯂꯣ ꯀꯥꯏꯅ ꯉꯝꯖꯔꯣꯏ ꯀꯩꯅꯣ ꯉꯝꯖꯔꯣꯏꯗꯤ ꯀꯩꯅꯣ ꯉꯝꯖꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯕ ꯉꯝꯗꯕ ꯌꯥꯔꯣꯏ ꯉꯝꯗꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯣꯏ ꯏꯃꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯁꯨ ꯏꯃꯥ ꯅꯠꯇ ꯃꯥꯜꯂꯦ ꯅꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯣ ꯍꯣꯏ ꯏꯃꯥꯗꯤꯅꯦ ꯌꯨꯝꯖꯥꯎꯗ ꯑꯗꯨꯝ ꯂꯩꯖꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯦ ꯏꯆꯦꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕꯒꯤ ꯏꯃꯥꯕꯨ ꯌꯨꯝꯖꯥꯎꯗ ꯂꯩꯍꯟꯅꯤꯡꯗꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯨ ꯃꯅꯥꯎ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯕꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪꯗꯤ ꯅꯕꯨꯛ ꯅꯄꯥꯎꯒ ꯌꯥꯝꯅ ꯐꯕ ꯃꯤꯅꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏꯕꯨꯗꯤ ꯐꯩꯌꯦ ꯏꯕꯨꯛ ꯑꯁꯦ ꯐꯕꯗꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦꯗꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯅꯆꯤꯟ ꯌꯥꯝꯅ ꯊꯤꯒꯅꯨ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯈꯪꯂꯕ ꯃꯤꯅꯤ ꯑꯩꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯁꯦ ꯄꯨꯁꯤꯜꯂꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯗꯤ ꯅꯈꯣꯏꯗ ꯊꯝꯃꯣ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯨ ꯊꯝꯗꯣꯏꯕ ꯉꯝꯂꯣꯏ ꯃꯗꯨꯈꯛ ꯉꯝꯂꯣꯏ ꯉꯝꯗꯕ ꯌꯥꯔꯣꯏꯌꯦ ꯉꯝꯂꯣꯏ ꯍꯥꯏꯕ ꯌꯨꯝꯖꯥꯎꯗ ꯑꯗꯨꯝ ꯏꯃꯥꯁꯦ ꯂꯩꯖꯁꯅꯤ ꯀꯩꯗꯧꯕꯩꯅꯣ ꯏꯆꯦꯅ ꯏꯃꯥꯕꯨ ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯤꯕꯣ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ ꯏꯃꯥꯁꯦ ꯄꯨꯁꯤꯜꯂꯨ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦ ꯑꯣ ꯑꯩꯁꯨ ꯉꯝꯗꯤꯌꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯗꯨꯒ ꯏꯃꯥꯁꯦ ꯑꯩꯗꯒꯤ ꯏꯃꯥꯁꯨ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯏꯃꯥꯒꯤ ꯁꯦꯕꯥꯕు ꯑꯩꯅ ꯑꯗꯨം ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏꯕ ꯏꯃꯥꯕꯨ ꯄꯨꯁꯤꯜꯂꯨ ꯌꯨꯝꯖꯥꯎꯗ ꯏꯆꯦꯈꯣꯏꯒ ꯄꯨꯟꯅ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯌꯨꯝ ꯁꯥꯗꯨꯅ ꯍꯣꯡꯗꯣꯛꯆꯔꯕ ꯃꯁꯤꯗ ꯏꯆꯦꯅ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯠꯅꯕ ꯍꯧꯕ ꯍꯧꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯨꯝ ꯁꯥꯕꯁꯤꯁꯨ ꯅꯈꯣꯏꯅ ꯅꯝꯗꯅ ꯉꯝꯅꯕ ꯁꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯍꯜ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯏꯃꯥꯕꯨ ꯑꯩꯒꯤꯗ ꯊꯝꯕ ꯌꯥꯔꯣꯏ ꯊꯝꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯌꯨꯝ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯂꯥꯎꯅꯔꯛꯏ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯈꯥꯝꯗꯣꯛꯂꯨꯕ ꯇꯧꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯇꯥꯁꯨ ꯃꯊꯟꯇ ꯃꯄꯥꯝꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯂꯥꯛꯏ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯏꯅꯝꯃ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯊꯕꯥ ꯃꯃꯥꯏ ꯐꯦꯠ ꯂꯩꯗꯨꯅ ꯁꯤ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯥ ꯀꯩꯗꯧꯅꯔꯒꯦ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯃꯄꯥꯜꯗ ꯑꯁꯨꯝꯅ ꯂꯩꯔꯤꯕꯀꯣ ꯏꯃꯨꯡꯗ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯏꯃꯨꯡꯗ ꯆꯠꯂꯁꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯊꯥꯡꯉꯤ ꯃꯁꯤꯗ ꯊꯕꯥꯅ ꯑꯉꯥꯡ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯋꯣꯛ ꯑꯄꯥ ꯁꯥꯔꯤꯁꯦ ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩ ꯏꯅꯝꯃ ꯅꯤꯡꯉꯣꯜꯅꯅꯦ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯅꯨ ꯃꯐꯝꯁꯤꯗ ꯅꯪ ꯀꯅꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯦ ꯏꯅꯝꯃꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯏꯌꯨꯝꯅꯤ ꯃꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯒꯁꯨ ꯈꯨꯝꯕ ꯁꯥꯏꯅꯦ ꯏꯅꯝꯃꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯆꯜꯂꯣꯏꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯅꯤ ꯆꯪꯂꯛꯈꯤꯅꯤ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯁꯨ ꯍꯤꯡꯗꯨꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯅ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯈꯪꯗꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯗ ꯑꯩꯒꯁꯤ ꯀꯤꯗ꯭ꯔꯦꯕ ꯏꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯋꯥꯅꯣ ꯌꯨꯝ ꯑꯁꯦ ꯏꯃꯥꯒꯤꯅꯤ ꯍꯥꯏꯕ ꯏꯅꯝꯃ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯏꯅꯝꯃꯅ ꯏꯃꯥꯕꯨ ꯐꯅ ꯅꯨꯡꯁꯤꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯆꯥꯍꯩꯗꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯌꯨꯝ ꯇꯝꯅ ꯄꯨꯁꯤꯟꯈꯤ ꯊꯕꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯇꯧ ꯀꯦꯝꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯅꯤꯡꯉꯣꯜ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯋꯣꯛ ꯑꯄꯥ ꯁꯥꯕ ꯈꯪꯉꯤ ꯑꯩ
ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯩ ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗ ꯋꯥꯐꯝ ꯑꯁꯤꯗ ꯏꯁ ꯍꯅꯨꯕꯤꯁꯦ ꯑꯩꯈꯣꯏꯗ ꯊꯝꯃꯤ ꯀꯥꯏꯅ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯔꯔꯣꯏ ꯃꯥꯒꯤ ꯃꯇꯧꯁꯦ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯂꯇꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯗꯨꯅ ꯃꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯁꯨ ꯆꯥꯝꯕꯤꯔꯝꯂꯤ ꯃꯃꯥꯕꯨ ꯐꯖꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯝꯂꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯈꯔꯁꯨ ꯑꯃꯨꯛ ꯁꯥꯟꯅꯩ ꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯝꯗꯧꯔꯤꯕꯒꯦ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯏꯃꯥ ꯅꯆꯥ ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯃꯥ ꯅꯆꯥꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯅꯝꯃꯅꯤꯅ ꯏꯃꯥꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯎꯠꯂꯤꯕ ꯃꯇꯧꯁꯦ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯕ ꯉꯝꯗꯦ ꯏꯃꯥ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨ ꯁꯣꯏꯗꯅ ꯃꯈꯣꯏ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥ ꯇꯥꯆꯧꯑꯅꯤꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤꯅꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗ ꯃꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯈꯣꯏꯅ ꯏꯟꯕꯒꯤꯅꯤ ꯏꯃꯥ ꯅꯆꯥ ꯇꯥꯆꯧꯑꯅꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥꯕꯨ ꯃꯤꯔꯥꯏꯔꯤꯕ ꯃꯇꯝ ꯑꯃꯗ ꯃꯆꯜ ꯑꯩ ꯌꯥꯎꯗꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯗ ꯆꯥꯗꯕ ꯃꯈꯣꯏꯅ ꯉꯁꯤꯗꯤ ꯃꯆꯜ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯃꯆꯜ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯦ ꯌꯦꯡꯉꯣꯏ ꯄꯥꯈꯟ ꯈꯟꯖꯤꯟꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛꯇ ꯏꯆꯥꯕꯨ ꯃꯤꯔꯥꯏꯕꯤꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯁꯦ ꯑꯁꯤ ꯌꯧꯅ ꯇꯣꯟꯕ꯭ꯔꯥ ꯅꯤꯡꯉꯣꯜ ꯑꯁꯤꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯅꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯐꯅ ꯃꯈꯣꯏꯅ ꯉꯥꯡꯂꯕꯁꯨ ꯁꯛꯂꯕꯁꯨ ꯅꯪꯅꯦ ꯃꯈꯣꯏꯗ ꯁꯥꯎꯒꯅꯨ ꯅꯪꯅ ꯅꯈꯥ ꯊꯥꯕꯅꯤ ꯄꯨꯝꯅꯃꯛ ꯅꯪ ꯈꯪꯉꯨ ꯏꯃꯥꯁꯨ ꯀꯨꯏꯅ ꯅꯥꯔꯔꯣꯏꯗ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯂꯇꯥꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯊꯕ ꯆꯥꯛꯈꯨꯝꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯕ ꯍꯧꯏ ꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯑꯉꯥꯡ ꯀꯤꯖꯩ ꯌꯥꯝ ꯀꯤꯖꯩꯀꯣ ꯃꯑꯣꯡ ꯃꯥꯟꯗꯅ ꯃꯍꯥꯛꯇꯤ ꯂꯤꯟ ꯑꯃꯣꯝ ꯑꯣꯏꯔꯝꯂꯦꯗꯅ ꯏꯁ ꯃꯅꯝ ꯑꯩꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯍꯦꯛ ꯆꯪꯂꯛꯏ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯅꯊꯟꯇ ꯍꯦꯛꯇ ꯆꯣꯏꯔꯣꯜ ꯂꯣꯜꯂꯝꯃꯤꯁꯤꯕꯣ ꯍꯣ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯅꯠꯇꯦ ꯑꯩ ꯏꯊꯟꯇ ꯄꯦꯟꯗꯕꯁꯦ ꯐꯣꯡꯗꯣꯛꯂꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯥꯕꯤꯅꯤ ꯑꯣ ꯇꯥꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯏꯄꯨꯔꯣꯏꯕꯅꯁꯨ ꯈꯛ ꯍꯦꯛ ꯇꯥꯕꯤꯔꯔꯣꯏ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯒꯤꯁꯤꯕꯣ ꯑꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯝꯂꯒ ꯂꯩꯔꯝꯂꯦ ꯑꯩꯒꯥꯁꯦ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯏꯁ ꯃꯥꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯗꯨꯕꯨ ꯀꯩꯅꯣꯅꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯍꯣ ꯄꯥꯎꯒ ꯇꯝꯖꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛ ꯃꯈꯣꯏ ꯇꯥꯆꯧꯅ ꯐꯠꯇꯕꯤꯅꯤꯗꯅ ꯈꯟꯈꯤꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯗꯤꯅꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯅꯕꯅꯤ ꯄꯨꯟꯁꯤ ꯑꯁꯦ ꯋꯥꯅ ꯑꯩ ꯂꯦꯟꯗꯧꯔꯤꯗ ꯍꯧꯖꯤꯛꯁꯨ ꯑꯅꯥꯕꯤꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯗꯧꯔꯤꯕ ꯑꯩꯁꯦ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯑꯇꯇꯥꯏ ꯇꯥꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯇꯥꯔꯦꯗꯅ ꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯅꯪꯗꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦꯅ ꯈꯜꯂꯤꯕ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯍꯣ ꯅꯣꯏ ꯅꯃꯥꯁꯦ ꯀꯣꯟꯅꯗꯨꯅ ꯁꯨꯝ ꯂꯩꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯩꯔꯤꯕ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯉꯛ ꯍꯥꯏꯒꯠꯂꯤꯕ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯒꯤ ꯁꯤꯟꯊꯛ ꯑꯁꯤꯗ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯈꯣꯏꯅꯅꯦ ꯁꯤꯗꯩꯁꯤꯗ ꯋꯥꯏ ꯁꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯏꯄꯨꯝ ꯑꯁꯦ ꯊꯤꯠꯄ ꯃꯈꯩ ꯂꯩꯔꯤꯕ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯃꯈꯣꯏꯁꯨꯅꯦ ꯈꯔꯗꯤ ꯍꯦꯟꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯑꯩꯁꯨ ꯏꯃꯥꯁꯦ ꯑꯩꯈꯣꯏꯗꯒꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯔꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯅ ꯂꯩꯕꯁꯤꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯗꯦ ꯍꯣ ꯑꯗꯨ ꯈꯪꯉꯣ ꯑꯗꯨ ꯈꯔ ꯈꯟꯕꯤꯌꯨ ꯃꯈꯣꯏꯅ ꯍꯦꯟꯅ ꯁꯤꯡꯕ ꯌꯥꯕ꯭ꯔꯣ ꯉꯁꯤꯁꯨ ꯑꯩꯅ ꯂꯥꯟ ꯇꯧꯕꯅꯤ ꯏꯃꯥꯁꯦ ꯃꯈꯣꯏꯗ ꯊꯝꯒꯦ ꯍꯥꯏꯅ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯅ ꯐꯠ ꯍꯦꯛ ꯂꯥꯛꯂꯒꯅꯦ ꯌꯦꯠꯂꯝꯃꯤꯕ ꯃꯍꯥꯛ ꯐꯠꯇꯕꯤ ꯑꯉꯥꯡꯅꯤ ꯃꯥ ꯍꯣꯏꯁꯦ ꯑꯩ ꯃꯈꯣꯏꯗ ꯋꯥ ꯍꯥꯏꯔꯒꯦ ꯍꯣꯏ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒꯅꯦ ꯅꯤꯡꯉꯣꯜ ꯑꯁꯤꯕꯨꯁꯨ ꯌꯨꯝ ꯑꯁꯤꯗ ꯀꯌꯥ ꯆꯪꯍꯟꯗꯅꯕ ꯇꯧꯁꯤ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯩ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯑꯍꯩ ꯑꯄꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯅꯤꯕ ꯃꯤꯠ ꯌꯥꯝ ꯅꯥꯏꯌꯦꯕ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯄꯨꯟꯅ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯂꯩꯃꯍꯜꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯍꯣꯏꯗ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯝꯕ ꯇꯥꯔꯦ ꯑꯌꯤꯡꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯃꯈꯣꯏꯗ ꯑꯗꯨ ꯊꯤꯠꯂꯤ ꯂꯩꯃꯍꯜ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯔꯤꯕꯗꯨꯕꯣ ꯏꯃꯥꯕꯨ ꯂꯣꯟ ꯊꯣꯛꯇꯕ ꯃꯤꯔꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯑꯁ ꯑꯁꯨꯛ ꯁꯥꯎꯅꯤꯡꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯥꯆꯤꯟ ꯄꯥꯜꯂꯤꯕꯗꯨꯅ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯣꯛ ꯈꯨꯝꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯗ ꯌꯥꯝꯅ ꯂꯩꯅꯤꯡꯕ꯭ꯔꯕ ꯏꯃꯥꯅ ꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯕ꯭ꯔꯕ ꯃꯄꯨꯔꯣꯏꯕꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯉꯥꯡꯂꯅꯨ ꯀꯩꯗꯧꯒꯦ ꯑꯗꯣꯛꯅ ꯉꯥꯡꯅꯤꯡꯃꯜꯂꯕ ꯍꯥꯏꯗꯨꯅꯤ ꯅꯪꯁꯨ ꯀꯩꯅꯣ ꯐꯤꯕꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯑꯩꯕꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤ ꯑꯣ ꯉꯥꯡꯂꯅꯨ ꯍꯥꯏꯕ ꯏꯃꯥꯁꯤ ꯅꯥꯔꯤꯕ ꯇꯥꯅꯤꯡꯂꯝꯂꯣꯏ ꯍꯥꯏꯕꯅꯤ ꯑꯩꯅ ꯉꯥꯡꯗꯧꯔꯤꯕꯁꯦ ꯃꯉꯣꯟꯗ
Ngasay isigay taygana wa ngang na matam aduda karigino ba mana tumina laydo masila sina ngamloi haina khumkhidribadu karigino haiba yimjaw aduda ma adum leiba yadraba loikhrawa se nang na mohawdori yare lep madu loikhrawa ho aidi yamna sauninge ayengbe nang ne traila kani ko tumina leijau ho aidi phattabi ne ba humna mak aina lan ba adubu yumasida nachan pidudi changlak sukya yaroi asum nairam duna phat thoki lei mahal masanu pa du da munna yengi hoi mai di haidi amata numit ni humni leiraga lata mapam da muk lai yumjaw aduda makhong hek thangjin ge haina tawbaga thaba phat thoklak tuna bima nakhong ga thangjilakanu yumsida noina ma du laite asom na laikhrabane asom do ina sat som da muk kana changlaklan inama asom na satlo yare lata wa makha taramda yum adum da muk sat imungda sangge haini hek tawbaga ayingbina hey kadai dano huran bida nang kai pot huran ge haino inama hey huran bi per tholo kaya na ngamli ba angang mi yengu ni mase kanana nangonda imungda sangoi na haige ikai ba sok taw na khangbi da koi be manang se inama hey imagi nak talak kanagi ma hey nasak adu yengning de yam tuna sat inama gi wangang adu bu kari hey sibu yumsigi mina trap hey adu wada ayam na tanin de aina haibadine nangni nasakto yengningde haiba ningol taw ngambi chaloro sal inama wagi wasum na ngangbi aibu thakha naidbi tahanbigan asige ngangsia kaino ma tawre na yam phawra maleda mafam asida aina lakningba matamda lakan masida kanana ibu thingba ngamgani aina thingle nang kaidoge haibano o aina thingle angangsia yamna phawra male yam thula thongo kyum masida nang changba sukya yar aidi sangni na engang nang khupak chaningbra imana laiba mafamda aisu lakani masi aigi hak asia haiduna makhong amuk thangki masida ayingbina yamna sauning yam usitiani mase kanagi hak asia haiduna prep changsillaga latagi makhuttu ta paiduna singthoi masida latana makhut adu phatsatok manamubu illi masida ayingbi dari adudagi isum taphamduda tai makhwangda yaisillaga hektari ayo sige nang siyengune hain chabi si mi ha ke tawine nang khangni leiram lata imungda sangkhri mamagi manakta phamduna mahak mamitagi mapita na kapi lei mahal masagi matawadubu yengba ngamde ma nang yamna wana leiram nani ko ima wadi ima kaido bai wadu ima wadi ma nang haksang su yamna soksina uri anaba henjin brai ima bu kari hayo haibano ima jana sagayamada umdun leikibana imagi anabasibu mapung phana seba to ngamte lariba tasoi ma akoina imagi seba ningthina amta tawbi de haiba asai sukha ima numit kare tajai imagi nak leiraka seba ningthina tawrage haina laklabani imagi anabase thuna pattaba yadabani hai karino nangna haridu ima dum pharakan nangnya yumda hanjaro ima ai mangonda so hairamlabani numit kharani imagi nakta leirage asumna haiduna mamagi seba amuk tawba hawi mamagi anabasina phatriba phawbadi mahak mafam asida leirage haina khalli numidang ayengbi magi phamung aduda naheduna leiri mi hatpa ngamba mini mahakna mafam asida laklibase aiba hatke haina lakli aina na luai tawrisi mapuroi besanglaktuna kaidore haina hanglai masida ayingbina o ai siram dore dana rachana pisak phajabi asina aibu halam dore churi tapam asida aibu ent inthui haiba khwanga se yaisin kre hausi aina na loi kainu ne harisibo magi se aibu hat ke haina atam na lakon mukai ta ton rachana pibu amta waro imagi manakta leiramgani mana tori bisi kari haiduna mamagi manaktamna sang leiramli masan nupibu yengduna kariyo nangna nanamabu hatnam tawen harise taso nachaladumna tawjakide hey nasil thinu nanam manaigonda paw loina tamlagaba nangdi mawong ama tawrene ha aikoi sibu nangna kari oina khalage taso nachalna haisaribu wafam ase asengbani hey taningdene karigino nangna mafam se leiribase taso mapukni hena nungsire ilata leimahangna masanu pada atomba karino nangna hairibado nangbu mi natrab yamna pattaba ngang oram lei mamase nangna kari khangi
Nakoy nupina haiba wata induda laikraba koi ngakta. Nakoi kanamta aigi isa nupida akanba wa haiba ya. Mama ay hindi. Ima, pattaba ngangbu kankat kaya nakakanggan. Hai, patriba sidi nakoi niya. Nasana nasabu masak khangzadab. Nakoi, yengi hai ni ima ni yengbani ko. Nakoi, tamoy kanbali. Ima sun, ekta rong kapsinaragan. Humnamakse, ima na tawan mangaktan. Atomba. Mamay pet layduna mapamadudagi thoki. Mama masa makoy ani yengnaduna lehawi. Numit ninigi matungni ayengbi na mase thabada haire. Isya, haina kiba numit tu sure. Ima ba lauro lau. Isi hoy da muk thambiro. Kaino da numit masing bu surabranya. Sure kaino surabani. Tawbiro lau. O thila o amuk lau baga ngamoy ay. Kaido ba ay di thindoy ba? Nasana khangna lauro lau. Yangang wam khatan ay na hardi tawgadabani. Taning dereche. Isi na halni ay ne ta kirani siro. Yam usitaba tawno ko. Animak saw ba hengalay. Nasana khangna lauro lau. Ay di lauro thilo. Lau da ba yaroye. Asum na wakan na ngangna duna khatnare. Mataw sida lata manamani gi manakta khamdokpa sanglakpani. Aying binayam sauna ko billion ge haina pairak pathang suri tu ni hekta. Nang hekta usitaba yabra ibo. Nang da nakaloy. Asi hai tu ni hek thil yenglu matamda mahak na thilibadu lata oiramni. Aying bi swai law thaban hekta koiraw law. Kana lagi mi hale. Asum na mahak na koiraw law basida imungdagi sanahalsu tondom masu sen thurei. Makoy ani su loina ure tondom mana sangsinduna. Nang na tori bisigari. Ha, nang na tori bisigari. Nang ni chalba halaba. Ay lale. Ay bum tengak iyo. Hai duna laymay da tu na kapi sanahal na. Tondon ba hanong talayang na batawsin. Imay ba kauruki. Satyen duna amay ba magkaururi aduga mazanupi adubu layang bahawi. Aying biyam na kapi hausik da mahak wakal taratli manim gi manakta sang duna. Namaulan apang minamahoy po imanam tengak iyo ba namaulan krima. Matawas sida thaba magi thamoy su petharatli mahak su kaptuna. Ima apang minamahoy ko po amuk tengak iyo. Lay mahal su kapi makoy na amuk hana latabu kan na buhot ni. Usina sinalata thaway phawbudi thawdri masida mau makoy ani yamna harauzay. Iche inaw. Nong manini hauzin kre latagi phibam madu nupa mayumdusu paw thakre. Matam khara mafam asida layhallage haikre. Makoy ani sangduna manimgi amadi masanupi asigi seba tawzay aying mina kaptuna hai. Beba pukchal phattabi nanamay nang namukta kakpi phattaba haibasina tumatkibana. Ima amadi nang moyna yamna lana lawri inama yamna lankre. Inama pamukta kakpi. Inama adum na hayaydi. Inama lan. Inama ni ki mapamda nachal na karisu sawba layzadi. Inama ni ki minungsi adutan ayna pamsabadi. Ibeba. Hai duna makoy humpun na kapminay. Asum na makoy loy na wakal tarak duna. Mamabu mamamakni khanduna matung tarak pa punsida haraw nungay na punna nung sina na laymin na kirami.